ngasi phongkiba tungan Manipuri se phongsing amasum thokiba thawdawa thoksingdagi maruoibe I pausing khongasaraga Manipur top channel gi maikeidigi myamna thamjagi hanbada maina singdunu sire Ziribam district ki Kashimpur village ta ngasi masagi sai nifuga mangarum surabano pawa maina singdunu sire hari laikidraba pa do akil udin sai nifuga manga apokwa laikidraba toimus alikawi Kashimpur village tagini mafamadagi mi singna phongdokpagi matuina nga seyek pung nipalum tabada victim oiraba akil udinna sansenduna labukta satpada live electric wire taraga lerambadagi thenglubada mak maina singdun sikhi hawkiba numit kharane sida lakkiba nonglei nungsina maram oiraga labukta electric post tektuna tubadagi wire takhi laikhidraba akil udinna wire adu thenglubada mai yauramduna singbadagi sibu oigani hairi maina singlaba victim akil udin bu khudakta hospital pukhatye dubu doctor amak sire haina lathoki laikhidrabagi imung manungna thawdo do electricity department na thawsadabadagi thokpani haina Ziribam police station case ama file thokhre haina phongdorakli atoba pawm school syllabus tagi Islamic impairs yauna topic kya lathokpasi education laikha tanabni Megasandra handakta Central Board of Secondary Education CBSE na Hana class 10, 11 masum 12 ki syllabus ta yaramba Islamic impairs yauna atai topic kya ma lakthokiba syllabus ki education sibu singkup sana thugaina bo honarak pathaksil ni hana Manipur Pradesh Congress Committee ki president Kaisa Megasandra na phongdokhre Central Board of Secondary Education CBSE ki class 11 amasum 12 ki history amasum political science ki subject hanadagi tamduna lakpa non-alliance movement Cold Wars era the rise of Islamic empires in Afro-Asian territories, the chronicles of Mughals, courts, amasum industrials revolution lauthokiba madi board asigi class 10 gi syllabus tagi food security gi chapter gi impact of globalizations on agriculture amasum religions, communisms and politics, communisms secular state section digi Ahmad Faizana Urdu de Iba Sayengi Saruk Sing Lauthokiba Sigmatang MPCC ki President Kaisa Megasandra na pian the wafum kiama phongdrokli Democracy and Diversity chapter the Yauriba course content sing so handakta Central Board of Secondary Education Lauthokpa the Yauriba Sigamari Lenana Kaisa Megasandra haiki CBSE na handak school da hana tamlamba syllabus tagi topic kra khanga laga lauthokiba sigimatang da Congress ki leader Rahul Gandhi na sumwa ki Twitter da yaning da phongdokiba laikre haina paus na phongdorakli Makasta tarapoina topama rueba pau khran Russians lanmi sing Ukrainians nupi sing bu khatringai da rap tawki haibasi postmortem tawdagi khanglai Ukraine ki konung kifta land sikiba miam phumkiba mafam adura phumdringai ki mamangda doctor sing postmortem tawda Russian lanmi sing Ukraine nupi sing bu khatringai ki mangoinana rap tawki haiba khangmangam khri Ukrainian forensics doctor Vladimir Perovsky na phongdorakpada case khara da Ukraine nupi sing bu Russian lanmi sing na nungmaina kaptuna khatringai ki mangoinana rap tawki haiba sapsana khangmangam le haina phongdorakli Forensics doctor aduna ma ki team ga loinana asiba mioi kya postmortem tawkhibani hainasu local guardian sing na phongdorakli doctor aduna phongdorakpada haujik phawbi oina di makhoina sapsaba warol sing phongdorakpa ngamdri maramdi mioi sakya gi postmortem tawkhibagi data sing ma ki team sing na collection tawbigi thabak sathabana sapsaba report pi bangamdabani hari kif reason bu senior prosecutors oleha Kalen kona phongdorakpada niyamgi wangbada Ukraine nupi singbu Russians lanmishna rep tawkhibigi sapsaba report sing ma ki office ta yorki report sing adu sapsana thijilaba matungda mafam amasu matam amadi laikhidrabi nupi sing adagi sapsaba sahina singba yauri hari Kalen kona news portal amada phongdorakpada landa nupi singbu rep tawiba haibisi yamna sensitive oiba matter mani masi khangnabagi damak nupi oibi singi Zenetalia sing sapsana sek toraba matung rep tawkhre haibisi khangmangam lakpani haina makna makhata na phongdoki North Kifta guardian oina thabak tawba miamana phongdorakpada asi bhaksang sing adugi phibam yamna sathiba mongna sokchilama thengnabada Ukraine gi nupi sing adu khatngai da rep tawki haibisi khangbada yamna wan thokiba lay adubu sapsaba khudam sangdam sing phanglaba matungna case khara da nupi khara di khatngai da rep tawki haibisi sapsana khangmangam khibani haina su makna su phongdorakyadi atopa pawmana Ukraine khulai pisin begi matangla ahum subo
World War gi Khudong thiba thokningai oire Russia Lana akai toi thukalaba Ukraine da makata na khulai sing thaba gi matang United States ka magi khongbu lebak sing gi marakta ngasi lebak popada unagadaba amagi manguinana Russia na malem gi ahum Suba Lanjao thoklakpa yabagi akiba Adu Asengba Oire haina warning toukhre Moscow na makhoi gi yumlo na leba du da landaba du da nungsup ki lebak sing na khusu khulai mapai thajilaktuna Russia gi mayokta ngamkhai leitana teng banglakre adubu nuclear khulai pairaba Russia gi mayokta conflict ama mai hawalakpa yai haibigi akiba leibadagi nungsup ki shakti leibak singna lana sida makhoi hena haksina yawuda khanjana ba leiri Russia gi news agency singna wangang bada Moscow gi foreign minister Sergei Lavrov na ahum suba malem gi Lanjao amagi khudong thiningai oibadu hena lusille haina warning toki amasung ngasi asengbadi masi asengbani amasu makoina masida lana khanba yaroi haina Lavrov na haiki Ukraine gi president Volodymyr Zelensky na maki force na ahenba khulai ka loina na lan asi mathanga onthokpa ngamgani wasaktuna Ukraine gi nungsuk ki ally sing da hena sabu khulai sing artillery amasung fighter sing tharakna ba tha kya haijaduna lakli Moscow da yaning da phongdok labasu NATO gi leba kaya marum na Ukraine gi tengbang gi haijabadu taduna makhal makha kya gi asukbu khulai pinabu wasakli Handak sayo loiba numita Kiev ta satpa maroiba khongsan amada US ki Secretary of State Antony Blinken amasum Pentagon Chief Lloyd Austin na Ukraine President Zelensky unaki madu $700 ki anauba tengwang Ukraine pigani wasaki United States na invite tawbadigi lebak nifu na Ukraine makhata na khulai pigadra haibigi khananaba loinana lana si hek loi khibaga Ukraine gi tung koinabagi security lehananaba ngasi lebak ko numita Germany da security gi summit ama pangthokadori hanisu paus na phongdorakli loishilakpo na pangkatang ga myamna thamjaramge suicide bomber nupi amana masamak pokhai anduna Pakistan gi Karachi University da Chinese ahum yaw numiyoi mari hatre khoaidigi nauba atamnana pandam thamba attack oigani thajaba mada Pakistan gi senthungi konungda University of Karachi gi premises manungda bena mada nupi suicide bomber amana masamak Kokai handuna ngasi nupi ani yauna Chinese nationalist ahum amasum atopa ama puna miyoi mari hatre pau singi matung ina hithangpam city eduna maphamdugi mahairoi singda China gi loan tambina ba non profit institute China na saba Confucius Institute ki manakta benamada pokhairakibani pokhaibadu sikiba nupi ani edu Chinese nationalist singni pokhaibadu pandamdu makoi oirambi yai haina thajaniai oiba police likunamadagi phangba paungna suhairi University edugi wangang loyamana phongdokpada siba ahumdi Chinese nationalist singni haki makoi edudi Confucius Institute Director Huang Weiping Ding Mupeng Sengsang kawi Marisuba sikiba mi eduna Pakistani driver ni maming Khalid kawi hari thaudu odur atopa mi ani sok ngasigi masamak kathokpa attack adu Balos Liberation Army na sathabani hana lup adugi wang loi Zian Balos na telegram da English ta phongba statement amadaki nupi militant amana phongdokpada mission adu ahan bani haina makna makhataki adu US dollar billion humpugi China Pakistan economic corridor CPEC project sing adugi maramdagi Pakistan gi tongan mafam singna maru oina Balochistan amasung Karachi da masing yamna thabak suriba Chinese nationalist sing da sathibe attack sing irang leiba Balochistan province ta aina yadaba separatist militants group sing nani haina mamang na phongdoki haina su paus na makatarakli adu haujiku na di myam paus matang sa lusinjerage masum pathok sa kibru soi kiblan kibi yaros myam na pigani matam ge ba maru e paus sing su myam da let plate an update pizara kan su channel sigi me kedi gi myam na su thamjari and thank you